Manipur Top Trending News na tungan-tungan ba reliable source sing dagi lakot jaraga matam-matam gi oiba maru oiba i-pausing patukuna khanghanjari अहानबदा मेजोरिटी लेना लेंगा सेमहलक्तबसी इंडिया की डेमोक्रेसी की पुवारीदा मणिपुर अहानबा ओइरमगनी एमएलए के रंजीत थासिगी कुनगमाथोइदगी हौगदोरिबा पार्लियामेंट की नोंगजुमिफमदा मणिपुरदा चलाइरगिबा प्रेसिडेंट रूल की लेंगा सांगदोखनबा यूनियन लेंगाना पार्लियामेंट की अयाबा लौनबा होनरलगनी हाइबी पाउदगी पाउक्सी असिना मणिपुर प्रदेश कांग्रेस कमिटी की मरु ओइबा लुचिंगबा अमसुंग ओइरिबा पार्टी एसी की लेजिस्लेचर पार्टी की डिप्यूटी लीडर सु ओरिबा सुगनु असेंबली कॉन्स्टिट्यूएंसी की एमएलए कांगुजम रंजीतना हाइखिबा वाहंगसिंगी औखुमदा महांगना हाई मणिपुर मेजोरिटी लेना डेमोक्रेसी की लेंगाकलोन चटलिबा लेपाक असिगी स्टेट अमसुंग यूनियन टेरिटरी 53 की मनुंगदा मणिपुर मियामगी लेंगाक अमा लेहलक्तबा हाइबसी लेपाक असिगी डेमोक्रेसी की पुवारीदा मणिपुर अहानबा ओइरमगनी मणिपुर लेंगाक पाइबा याबा एमएलए सिंगी मसिंग लेम पाना लेरबसु सेंटरना मखोइदा अनौबा लेंगाक अमा सेमलक्लोय हाइबा वाहमसिदी ममांगी थागी 19 वांगुदा एहाकी लोकल एरिया डेवलपमेंट फंड तगी लुपा लाख 25 थाददुना साबा मियामगी मल्टीपर्पस कम्युनिटी हॉल अमा मियामदा खुसिनबगी थोरमदसु एहाकना मयेक सेंगना फोंदोखरबनी मणिपुर की दमक यूनियन लेंगाकना थमोय सेंगदे अमसुंग मणिपुर मियामगी दमक नाचुंगदे था तरुक फाजिकलबा प्रेसिडेंट रूल की लेंगा असी मखाताना सागदोखनगनी हाइरक्लिबसी यूनियन लेंगाक पाइरिबा लुसिंगबसिंगी थमोय सेंगदबगिनी अहानबदा चीफ मिनिस्टर ओरनबा बीरेन यावना बीजेपी की एमएलए सिंगना यामना साउनिंगलमलबसु हौजिक्ति साउरुबा याद्रे मखोइदा साउनिंगद्रे अमसुंग वारुद्रे मणिपुर की बीजेपी की चमजखरबा एमएलए सिंगदा साउफम थोक्त्रे मरमदी मणिपुर की फिल्म असी सेंटर की लुसिंगबसिंगदा अरोनबा एजेंडा अमा यावबदगी ओरक्लिबनी एहाकना ताबा अमसुंग खंगबा वाटपदगी ओरमगद्रा जम्मू एंड कश्मीर खक नतना मेजोरिटी लेरिबा स्टेट नत्रगा यूनियन टेरिटरी अमदा मियामगी लेंगाक सेमहनदबा हाइबसिदी मणिपुरदा हौजिक चलाइरिबा प्रेसिडेंट रूल की लेंगाक असी खक्तमक ओरमगनी मणिपुरदा लेंगाक मखल असी चलाइरबा मतुंगदा असेंबली डिसॉल्व तौबा थेंखांग अहुमलक्ता यावख्रे अदुबु अतै मतमदा प्रेसिडेंट रूल की लेंगाक चलाइरक किबसिंगदी मतम सांगना लेंगाक मखल असिबु चलाइबा तोयना यावखिदे हाइरुदुना डेमोक्रेसी की लेंगाक लोंदा ओइरबसु हौजिक मणिपुरदा ओहलक्लिबा फिल्म असी इंडिया की स्टेट कुनगा निपान अमसुंग यूनियन टेरिटरी निपान की मनुंगदा करंबा स्टेट नत्रगना यूनियन टेरिटरीदा यावखरबगे हाइनसु हंगलक्ली अमरोमदना मणिपुर लेंगाक हाथु हाथु सेमलक्लग्लोय कॉन्स्टिट्यूशन ngakpa ngamdabagi thorpa political stability dagi PR thamlakibani o joy leipa asigi maru oiba news agency singna tha asigi kunga mathoi dagi hauраgadaba parliament mifamda union lenga ki maikai dagi manipur da chalairakiba president rule gi lengak makha sangthanaba resolution ama move tawkibani pause asina law minister fawba oiramlaba veteran politician o joy ga manipur gi oirkadoriba फिल्म असिगी मतंगदा मरी लेनबा वाहंगसिंग हंगलबुदा महांगना हाई मणिपुर प्रेसिडेंट रूल थमलक्खिबसी मतम अदुदा लेरंबा लेंगाकना कॉन्स्टिट्यूशन की प्रोविजन सिंग ngakpa ngamdaba फेल ओइबदगी थोलकपा पॉलिटिकल इंस्टेबिलिटी अदुदगी असेंबली बु सस्पेंडेड एनिमेशन थमलगा पीआर चना हलखिबनी पीआर थमलकपा मतुंगदगी गवर्नर एके बलाना लेपा असिगी कॉन्स्टिट्यूशन की प्रोविजन सिंह महाकी अंगंबा थाकता होनदुना मणिपुरदा चनहन्नबा थबकसिंग पाखलकली मरम असिना हौजिक ओइरिबा मणिपुर की फिल्म असी गवर्नर खक्ता नत्तना सेंटर की लुसिंगबा सिंगनसु पेलमलोय मरम असिना प्रेसिडेंट रूल की लेंगाक सांगदोखनबा थौरांग तौरपनी अमरोमदा मणिपुर की अपुनबा सीट हुंफु की मनुंगदा लेंगाक सेमदुना लेरखिबदगी हौरदुना हौजिक फावदा बीजेपी ना लुसिंगबा लेंगाक अमा सेमलकपदा सौगलकपा सिंग थारगा पुन्ना एमएलए 53 ओइगदौरिबनी सीट हुंफु की मनुंगदा एमएलए 53 की लेंगाक अमा लेहलकपा यारबा फावदा मखोय मसेलगी मरकता पॉलिटिकल की इंस्टेबिलिटी स्टेबिलाइजेशन फिवम लेट्री मसी पुंगनम गवर्नर अमसुंग सेंटर की लुसिंगबसिंगना ओट्रोंग होना उनरमगनी मरम असिना हाथु हाथुना मणिपुरदा अनौबा लेंगाक अमा सेमहलखिरोय हाइना फोंदोरखि अमरोमदना मणिपुर मायोक्नरिबा फिल्मसिंग असिगी वारोइसिन PR सांगदोकना पुरकलोय अनौबा मिखल पांथोक्तुना मियामगी मैंडेट लौगदबनी डॉक्टर नरा
July tara manga mathang thagi taraga humdoida tha taruk pharaga daba Manipur gi president role gi lengak sangdu khanaba union lengak na mapi semluk pagi paudagi pauche asi na Manipur gi maru oiba luchingba amasung hanagi minister Dr. M Nara da phibum asigi tanga matangda mari leinaba wahangsing hanglubagi pakumda mahak na hai hojik chalairkliba president rule gi lengak asidasu aduga union lengak tasu manung mapan fauna miyamda uhanba wali tasengnamak khudong chaba lauba amasung angambana lengak lon paisinba asi phibum ama tapna sagalagli maram asina Manipurda chana halakliba president rule gi lengak sangdu khanba pamde PR lengak sangdu khanbana hojik Manipur gi miyamna mayak noriba phibum sing asigi warosin porukpa ngamloi masigi mohta anobo mikhal pangthoktuna miyamdagi fresh mandate lawmra chumgani Manipur gi miyam asi hojik ha kar lawba haibadumak chap chana thoklabani president rule gi lengak sangdukpagi mohta anobo mikhal pangthoktuna Manipur miyam gi thabak tawgadaba anoba mute sing khanbana chumgani hairki makha tarpada July taragani pangi ahing nongyaidagi naga taba chengi saruksingda matam kaktaba blockade amasung general strike sing hongchang changsilagani FNCC July taramanga tha asigi tarani pangi ahing nongyaidagi hauraduna Manipur gi naga taba mahum singi singi saruksingda matam kaktaba road blockade amasung general strike sing hongchang changsilagani haina Foothills Naga Coordination Committee FNCC gi secretary B Robin Kawina Phongdor Pachirol Amana Phongdor Kli Khongjang asi Naga singi ahal laman haktak tagi lerklaba mufam sing asida illegal immigrant sing leptar changsilakpa amasung kuki refugee singi mayukta yaningda phongdoktuna changsin gadaba khongjang ni haiki Sirol sina makha tana phongdorpada khongjang asi changsin gadabagi hakchin bamaram singdi Naga singi ahal laman singi haktak tagi lerklaba lamdamda leiba lamsing amuk hanna maming onthok pagi thaongda kuki refugee singna aikhogi intervillage road to German road natragana Tiger road haina thomjilakli thaong asi puwari gi oina natragana nat ki oina yenglabasu yapham thoktaba thaongni hairaduna semjin sajinba maming asina Naga singi tradition amasung puwari da natragana lamgi official oiba record ka mari leinade Naga gi lamda semjin sajinba maming thonjilakpa asi kai harukpa oina thokani territorial aggression na semjin sajinba maming thomjilakpa asi kai harukpa oina thokani amasung territorial aggression ni lawgani hairi amarumda Naga singi mahok sadagi legliba lamsingda chang naina hopchilakpadagi thaong asibu aikhogi territorial integrity amasung nata hakthengna kai harukpani haina lawgani aduga mari leinana authority singna Naga taba miyamgi mpham singa nakna laiba kuki militant ki suspended of operation sugi camp sing khutakta sindokadabani camp sing asina ingtapa amasung mahosagi phibam kahalakadaba danatana aikhogi miyamna tangdu laita daba amasung akiba phawre hairi maram asina Naga miyamgi hak amasung lam kanjanabagi damak tangsin gadawriba khongjang asida Naga miyamna puning thogatuna sogot piu haina paton tarukli Churchampurda kuki terrorist sing fanaba changluba security force sing khunja singna athing bapiduna tanthorkre July taragamanga May 3 2023 dagi hauklaga hojik phawada Manipur lengakna warasin purukpa ngamdriba state asigi tamthiraba la asigi ahanbada horukpham oiriba Churchampur district ta deploy tawriba central force singna illegal oina khujukulai paiba kuki terrorist sing fanana ba thabak lokhalakpada khunja singna akanba moongda athing bapiduna tanthorkre hairi Thagdo asingarang numidang pung 8 makhairom tarakpada district asigi manung chaliba molhoi khul manakta thokibani hairi mafum aduda masing yalaba central security force singna changsinba mufamdagi mara leiba mioising phananaba changsilubada yamlaba nupi sing thoktuna athingba pirakhi nupi sing aduna central force ki masing yamlaba personnel sing adubu makha tana changsilaktanaba makoina lakadaba lambida phawu mai thaduna thingki hairi Nupising aduna pung taruk lom chupna lambi sing thingjinduna thamki adum oinamak mamai thangda ahenba security personnel sing lakpadagi lambi thingliba sing tankhaiduna phim adu lakshin ki hairi security force sing aduna akaknana paw amadagi molhoi kuki khulda khulai paiba terrorist sing lotuna leire haibadagi mafum aduda changchinduna makhoi bu phana ba honakibani adubu
masing yamlaba nupising thoroktuna terroristing aduna changjafam loriba khul aduda security forcing changba yaroi amasung mokoibusu phaba yaroi haiduna thalaga tanthorkibani hairi security forcing bu atingba pirakiba kunjasingna lambida uwa phajinki amasung tayarna singba puraktuna mai thaki fibum aduda central force ki personnel sing adu molhoi kuki khulda changlamdana hankibani hairi amaromdana lona yadaba kuchukulai sing phagatpagi thabak kangkhalakli tampaki district mangadagi nongmai marfuga taruk maru chamapan go humdraga mari phagatpagamle police na hairi july 15 manipurda chanariba mari leinaba lona ayaba pidaba moongda paiba kuchukulai sing thi humduna phagatpadagi operation hena kansilakpaga loinana combined security force sing ngasi ayuk anganbada tampaki district mangagi tungan tungan ba mahum singda operation chathabada kunna nongmai marfuga taruk amasung maru chamapan humdraga mari phagatpagamle haina police na phongdokre babu parada leiba manipur police headquarters da pangthokpa pawgi mihumda igp kabib kena paw misingda haiki imphal east imphal west the wall kaching amasung bishnupur district ki mafum kyada masing yamlaba khuchukulai sing losinduna thamle haibagi akaknaba intelligence report ama phangbadagi army amadi assam rifles ki apunba team sing ngasi ayuk district manga asigi mafum kyada operation chathabada nongmai amasung marusing asi phagalapa ngamkibani hairi makha tarakpada Mars planet ki tarkiba kilo kunga manga hena lumba meteoroid lupa crore taraga humdoi the auction tawraba yai hairi malem prithibi dagi charangna kilometer million chaniga kunga manga rom lapna leiriba Mars planet ki tarkiba kilo kunga manga hena lumba meteoroid lupa crore taraga humdoi the auction tawraba yai haina report asina phongdorkli report asigi matung ina Mars planet ki tarkiba meteoroid asi kumja 2023 da Nigeria gi remote area amadagi phangba ngamkibani New York ta auction tawkiba Mars planet tagi tarkiba meteoroid adu scientist singna NWA 16788 haina mingthon kibani kilogram kunga manga rom lumba meteoroid asi inch taraga manga rom pai Mars planet tagi tarkiba meteoroid asi malemda phangbagi chang asi chada 0.6 lom khakta oiri hawjik Mars planet tagi tarkiba meteoroid asi New York ki gallery amada miyamna uba phangnaba thamli Mars tagi tarkiba meteoroid asi July taraga tawta auction tawragani hairi Bangladesh da minority oiriba Hindu macha ama mafi marol loktokuna puro matung nungna thomdatuna hatkre July 8 da Midford Hospital gi manakta leiba lalon itiki thabak tawba Hindu macha Lalchanda Sohag chahi kuntraga mapanbu check amadi nungsingna thomduna hatkibani mi adigi makok amadi masa pungnamakta tamthina tuna hatkibani hairi report asigi matung ina Lalchandan Sohag kawmioi adu miyamna mafi maro lothopiraba matungda miyambi maraktagi mioi kharana thoroktuna minungsi leitana check amadi nungna thomduna hatkibani lalon itiki mari lainaba amadi sel khaibada iu yadabagi wahauda thokiba thodok oiramgani haina phongdoknarkre hena ngaglibadi Hindu Lal Chandagi asiba haksang mathakta netuna jagoi saduna harau nungaibasu phongdokkiba aduni thaudo asu adugi matangda paw hek phangbaga Bangladesh sinthungna ihau horpadagi thaudo adugi matangda case ama lahotuna chenaba mioi taraga mapalonggi mathakta case pankre loinana hawjiksu thaudo aduda chenaba mioi kunlomsu phakatnaba honari hairi thaudo adugi matangda sikhraba Lal Chanda Sohag ki mache Losrakata Manipur Top Trending News bu nungsibituna share amadi subscribe to bilang bagi damakta hanya ritan thagapa pondok sari amadi lengko na miyambi seba tawba ngamba ojagi hajari